Anglai News ki numidangi pau minyeng tabiriba pumnamaku Roma ilangbamna ikoknona khurumjari. Kna-B gi Asiba Hakchng tara lamhangda taduna sa utsechingna chaduna leibadu nungaidabadagi mai Thadokkhre mamang tha January 28 dagi hauraga February 3 faubada Kamtong district amasung Kabot tampak ani gi lonaba mafamda leiba Manipur yawal lanmisingi base camp amada Kna-B amadi Indian Army kambuna January 28 da attack tawduna maike animakta akanba mongda khutongnabada laikhidraba Kna-B gi lanmising adugi Hakchng lamhangda taduna sa utsechingna chaduna leibadu yengba nungaidabadagi Manipur gi apunba yawal lanmisingna ngasi Asiba Hakchng sing adu mai thadokpagi thabak paikhatkre hairi. Pause asina thajaba yaba paugi matung inadi Manipur gi yawaloi handuna nongmai kapada Kna-B amadi makhoiga chatminariba lanmising Asiba Hakchng lamhangda pat pumduna taduna leibada lamlaki south station setuna chabagi amadi pat pumbagi manam namthirakpadagi Manipur gi yawaloi ngarang Asiba Hakchng komjinduna mai Thadokkhre hairi. Numit kayani sumna khutongna kiba aduda nongmai maruna panbadagi soktuna lanfamdagi chenkraba matung chatpa ngamdabadagi sikiba Kna-B gi lanmi kayagi Hakchng hauji lambi gi mafam kayada taduna leiri. Hairiba mafam ching adu nakal anima ki lanmi singna changchinbada khudong chadaba mafam oibana Hakchng ching adu laukthokpa ngamdadana leirakibani hairi. Pawasina makataribadi khotongna kiba thodok aduda laikhidraba Kna-B amadi makoina chatminariba singi Asiba Hakchng yangkhairong loop adugi lanmisingna komjin kibaga loinana Kabot tampaki tungchu haina kangnaba tungkiyo kunda ngasi nongmanini gi mamangda pumchinkhre hairi. Loinana makadana Kna-B amadi makoipu yokhalagliba singna Manipur gi yawal lanmisingi mathakta landanaba aronba thorang kya paikhali. Loinana Manipur gi apunba yawloi singna su lanfam adu mayoknanaba hojiksu semthaduna leinari maram aduna matam amada hektama maika animakta khutongnarakpa yai haina thajanari. Manipur mai saklingaida Kumbha Mela saruk yaroi haibasi tabada miyamna pende sudada Manipur mai saktuna leiringai amasung misimina thoklingaida Kumbha Mela da satuna saruk yaroi haiba wachu tabada miyamna apenba oide amasung misam miyambu karichu khangdabagumna sanabiganu amasung samu makongi lenga ohenbiganu Manipur pumbagi miyangi lenga obiyu hairaduna assembly mifamda speaker gi sapchaba mathongna phudokpiyo haina imagi mairagi president Thokchom Sujatana phongdokhre. Hojik paliba lengak asina chu irang achiki sapchaba core issue puthokdri state lengak gi maikidagi su lafom thokpa thodang lodabadagi centerna Manipur da thokpa misimina amata udabani haiki. Loinana Manipur gi phurup 13-15 na apunba Manipur amagi wakalonda handaki session asida sapchaba warep ama launaba miyangi lupsing yauna honaminasi hairi. Myanmar junta gi nongchup thangba maruiba position sing rebel sing na sathakiba attack da machetana kaire. Myanmar da lariba kulai paiba anti-regime lupsingna haukiba December 3 dagi landaraktuna Myanmar junta na pangal kanna paisilamba nongchup thangba mafamsing adudagi township taruk ningkha tangkibaga loinana junta gi regional command headquarter ama lausinduna maike aduda junta gi pangal machetana kaire. Mafam aduda leiba research group oriba Nian Lin Thita Analytica gi maike dagi phongdorakpada ethnic Arakan army na nongchup thangba Myanmar gi Rakhine State junta gi akanuma mafam oiramba Mongda Gwa amadi Tongupu lausinba ngamkibani. Hairiba ang town-dagi leiramba junta gi Western Military Command adusu maithiba pibaga loinana ethnic rebelsing aduna lausinba ngamki. Hairiba command adu kumja 2021 military coup-gi matungda Myanmar junta gi maikaidagi ethnic rebelsing na lausinba ngamkraba anisuba regional command quarter ni. Mamang chahigi August thada North Eastern Command su Arakan Army na lausinba ngamkre. Hojik phawbada Rakhine State ki apunba township Tara-taret ki manungda Arakan Army na Myanmar junta gi maikaidagi 13 ningkha tamhanba ngamkre. Rakhine State ki capital Siture tamna Arakan Army gi maikaidagi changsilaktuna junta lanmi singna nongmai kapnaba letri hairi. Leingakna Manipur da hauriba irang mayamda khanghandanaba honari BIMOL akoijam BJP ki Leingakna Manipur gi irang asibu kupsinnaba thamnanaba honari. Ing 2023 gi May 3 dagi haurakiba chahi ani sujilakadaba Manipur gi irang asi BJP Leingakna loisinduna Manipur da tangdu leitaba purakpagi mahuta malengi miyam pumbada Manipur gi irang asi kupsinna thamnaba honari haina Manipur gi Inner MP ANGOMCHA BIMOL akoijamna phongdokhre. Wafam asi handaki parliament ta budget session haudokiba Rashtrapati Draupadi Murmuna pikiba presidential ching speech ka mari leinana khana nainabada saruk yaduna MP BIMOL na haikibani. Manipur lengaki laiba kongnaga khangba haibadu tare centerna ahongba purakani su haidre purakloi su haidre. Kumja 2022 gi March tagi lenglakliba chusinaba Manipur lengak paiminariba MLA minister singi manungda pukning wakal manadaba leirabasu mapanthongna miyamna uba phangdrabasu thangnaba chahi 2023 gi May 3 dagi tamthiraba kanglup masel gi lan thorakpadagi lengak puminaragliba lengakloi singi marakta isinga thawga yanabadawna oirakpa phibam mapanthongna uraklingai gi serakta
ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯆꯠꯊꯒꯅꯤ ꯂꯦꯞꯈꯤꯕꯗꯒꯤ ꯍꯦꯟꯅ ꯃꯄꯥꯟ ꯁꯥꯔꯛꯇꯨꯅ ꯂꯩꯉꯥꯛꯁꯤꯕꯨ ꯂꯨꯆꯤꯡꯂꯛꯂꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯈꯣꯏꯕꯥꯛ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯛꯂꯕꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯟꯇꯔꯒꯤ ꯄꯥꯔꯇꯤꯒꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃꯃꯝꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯩꯍꯜꯂꯒꯅꯤ ꯅꯠꯇ꯭ꯔꯒ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯂꯨꯆꯤꯡꯂꯛꯂꯤꯕ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯐꯝ ꯄꯨꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯄꯥꯎ ꯆꯦ ꯑꯁꯤꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫